ꯃꯤꯌꯥꯝꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯃꯇꯝꯗ ꯏꯁꯤꯡ ꯄꯨꯕ ꯇꯦꯡꯀꯔꯁꯤꯡꯅ ꯃꯃꯜ ꯍꯦꯟꯅ ꯂꯧꯗꯨꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ PHED ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ Manipur laingana paikhalakpa thabak thorongki mayokta ngasi Kuki MP Manipurgi miting makhada Manipurgi Kuki purupna khundaba mafamsingda paksana rally pangthokre. Rally chatpa thingna bahotnabada Kangpokpida irang thokre khongjangloy singna nungna tharakpada Kangpokpi ki SP yauna police personal tara asokapan mongkre. Amasung Bangladesh ta Maitai Gate Nat ki fi puthokpa ngamnaba Bangladesh ta kundariba Maitai singda training fanghanaba Manipur laingak nasinbinaba MYF Bangladesh na fongdorakli. IS News pedeng tabiriba kwaipum na magpu aisilgi janambam na taram lukchari COVID-19 naging agthoknaba khutoy na hambiyo hand sanitizer siznabiyo mask upiyo fit taruki distance tambiyo yarba makai vaccine dose na kaptokpiyo Jackson bana pumnamaki yaifabane haujik pau sandok na pizare Miyam na ising gi awaba mayok naringaida ising puba tanker singna mamal ka hena lauduna miyamda awaba pibiganu haina PHED Minister El Susindron apil tarukli Iscom News ka akanana unabamada Minister na fongdurakibada Ising lalo liba tanker singna hanegi mamalda adumak lobiyu ising gi filling point awat palerabasu department ki maikaidegi filling point sing pigani ikang tha oibana maram oiraga singda dam kang kibamade nakalamaramda pipe pumbaki thabak chathabana maram oiraga mafam kharada yumthong khuding ising yohanba ngamdabane masisu athuba matamda yohanna department na thabak paikhatli haikhi mahakna makha taraduna Miyam gi awaba matamda isingi tanker singna mamal ka hena lawba yawribasi tawbidana awaba matamda aikoi masel amana mabu mateng pangminasi haina apil torakpagaloinana maram chadana mamal hena lawram bathengnarabadi department na ain gi oba action lawkhatloi haiba leite haina su kanghalakle Mamal hena lawram bathengnarabadi department asina marilenaba filling point adu tingzinba yawna thabak kaya paikhalakani maramaduna masigumba thongasi thokhangumsi Lanai gi leiriba ising filling point singda leingang na piriba kanglon singadu ngak na chatlibra haibasu yengsin ba hauragani haina minister na fongdokhi Ising gi awaba leibiriba punamakse mase taseng na harakanda natural calamities maruoina ani subada akhoi gi deforestation tawbujina maram orakanda ju hena awaba lei ado awaba matam sida private tankers chalai biriba ichil nausina khudong chaba lobigano maramni akhoi na awaba matam da mateng pangmaduna praja singda kwaidagi hena afaba ishona yabo oigadorimni aduna private tankers singna hanagi normal rate to the lobiyo awatpa isingi filling points awatpa lesu ai department gi site gi filling points sing akhoi loi pijagani ising watanaba pigani ai haki request tawjaba da water tankers singna ahen ba tawbirak pataragadi madugi chapchaba ain gi mieng da madu action lokol oido leite vehicle sing natragana hairiba filling points sing akhoi department na action lokotana thingbu yauna akhoi lakani maduna madu thon gumsi madu thon bai mohta akhoi khanaraga kitang minimize tawbiraga tang ase awaba matamda khudong chaba lawdabida akhoi punna honaminasi akhoina private filling points sing da su akhoi norms kaya ama engineer sing tharaga test kit sing tharaga pija giba leire madugi norms ki wang ma toromba sing da su akhoi madu akhoi yengsel lagani na ai Manipur gi schedule hill area singda reserve forest, protected sites amasung wildlife sanctuary sing lauthoktuna lamsing paktok chauthok na bagidamak ni haiduna schedule hill area sing amasung tribal village singda forest department na sokos notice thaduna eviction tauna bakang halakpagi mayukta ngasi Manipur gi tongan ba hill district singi kuki sing na khundaba mafam singda miyamna CRPC chamagani fu marigi ating batugaiduna rally chat kre kongjang junction kre kongjang adu gi sarukam mo oina Technopal district headquarter dasu Technopal district ki kuki CSO sing na sinduna miyam yoiba santi gi kongchat ama chat kre lenana Manipur gi governor the address toba memorandum amasu DC Technopal gi khuthangda pisinki ngasi gi kongchat adu da miyamna
Our land is our right, no encroachment, respect the Constitution of India, stop land survey by various departments in the scheduled hill areas, respect and honor Article 371, Clause C of Indian Constitution. Can a scheduled land be notified as a caste land, respect tribal land areas and chief rights, haina thaba placard sing sizinaki. Sita Lambidagi Hauduna Technopal Kul Manung Fauduna Technopal DC Office Tamna Lakiba Miam Girelidu Imphal More Lambi Yoram Daida Technopal District Police Amade Manipur Rifles Ki Masing Yam Laba Security Personal Signat Tinki Ngasige Miam Gireli Aduka Mari Lenana KSO Technopal District Ki President Thangboy Lungdim na Fongdorak Pada Indigenous People's Rights Sing Manghan Naba Manipur Lengan Lokalak Liba Thong Adubu Yaning Dabu Utuna Kuki Inpina Delegate Zantra Mantra da Ngasi Changsiliba Kongzang Adubu Mafamasida Su Sogot Lihaibu Utpoina Democratic Oina Kongzangasi Changsin Bane Masida Lengaki Maikaidigi CRPC Chamaganifu Mari Chalaibasi Yamna Laibak Tibani Hainasu Fongdoki Nakalamaromda Jurajan Puramade Ukrul District Su Tongan Bamafamda Masing Yam Labamiamna Rally Pangtuk Nake Leonana Delegate Zantar Mantar Dasu Mahiro Yauna Miamna Ngasigi Rally Adubu Sogot Laduna Kongzang Changsin Ki Kuki Inpi Manipur gi meeting makada Manipur gi Kuki Purupna Kundaba Mafam Singda Ngasi Masing Yam Laba Kuki Miamna Manipur gi Schedule Hill Areas ta Land Revenue Extend Toba Lengang na Chatha Eviction ki Drive Amade Reserve Forest, Protected Sites Amasung Wildlife Sanctuaries na Chingba Kaya Lauthokpa gi Mayokta Rally Chat Kre CRPC ki ating batugay na Miyoicha Kaya na Ngasi Kangpokpida Rally Chat Pada ating Bapiruba Kangpokpi District ki SP Yauna Police Personnel Tara Asokapan ng Kre. CRPC ki Section Chamaganifu Marigi Matungina Miyoy mga digi henapun mayada bahayba ating bagi mayokta nga sigirelya du pangtok na ba miyamna. Kangpokpi District Headquarter de Leyba Brigadier Thomas Ground da punki hayna. Police tagi fangbapaw aman hayre. Lainga ki order adugi mayokta miyampun na bahot na kibadubo ting na ba police na hot na bada yarakta badagi tear gas cell kaya kaptuna tan kay na bahot na bada miyam maraktagi police tamna nung natharak padagi SP yaw na police personnel tara asokapan nangki. Tungda miyam gimihut kara Kangpokpi ki district ki kuthangda Manipur gi Governor Anusuya Uikeda Memorandum Pisinhan ke Memorandum aduda kuki miyam na taliba demand sangi matangda Governor gi mityang changmi na bapukning chingsan ki hayre. More Dasu Kuki Chief Association, Hill Tribal Council, More Youth Club, Kuki Women Union and Human Rights, Kuki Students Organization, More Amadi Tongan ba Kuki Civil Society Organization, Singna Sinduna, Rally Pangtoki, Rally Adu Technopal District Headquarter, Amadi More da Maruena Pangtoki. Ngasi, More da Pangtoki Bamiam Girelli Adu the Palm the Batodok Toki Balate, Kuki Singna Taliba demand sing Adugamari Lane na Additional Deputy Commissioner Lystrom Bobby Singi Kutangda. China Taret Panba Memorandum Amasu Governor de Pisin K Aduga Technopal District Headquarter gi Oina CSO Singamade Akoy Bagi Kul Singna DC Technopal Yumnam Ranjan gi Kuthangda Governor de Memorandum Ama Pisin K Indigenous Tribal Leaders Forum ITLF Koba Group Amagimiyoy Kuzok Karana Chathari Batong Ngasi Lamdamasigi Indigenous Tribal Singi Mingchat Tihanabani Haina Maram Union Pongdorakli Union Asigi General Secretary na ngasi Thokpa Jarola Magimatong Ina ngasi Pangtok Liba Reliasi Taray na Lode Miyoy Kuzok Karana Sandok Liba Wafam Sing Asina Lamdamasigi Elho Tribal Singbo Mingsa Tihan Badanatana Miyambu Lana Lamsang Duna Ingnachik na Leminariba Puruk Marakta Akaiba Pibo Oy Nathokane Maramaduna Maram Community na ITLF Hairi Bakanglup Asiga Hiram Amatada Marilay na Dehaina Serol Aduna Makatarakli Bangladesh Chilayba Manipur Singe Oiba Manipur Youth Front MYF ki miyoy taret na team amana laktuna Manipur Gyaw Sang Kumay Sibu Saruk Yare Sangay Kumay Tanatana Lamdamasigi Tongan Bukumay Kaya Dasu Bangladesh Chilayba Maytay Sing Busaruk Yaba Fanghana Bagidamag MYF ki Maikay Dige Manipur ki Chief Minister Anberen Amade Minister Laysang Tem Susindrobo Tawimal Kangbot Pagaloy na Tagad Pafongdorakli
Maitai nupisinggi nat ki fizol sing Manipuri ki Bangladesh tana lalonbi sing na purak pamaramna nat ki fizol sing mamal tang na fangle hairiba sikok na ba Bangladesh ti kundari ba maitai sing ki marakta maitai ki fizol sana ba training pangthok na basin bi haina MYF ki Publicity Secretary Ngangbam Silpina fongdorakle Numit tarani ki kongtrata Manipuri leiribi Ngangbam Silpina makhata na fongdokibada Bangladesh ti kundari ba maitai sing ki yumda Angambana fi sanaba yung Ayambana fi sanaba yung kamlainare Maitai ki nat ki fizol makal sing saba hainaba Manipuri ki miyoi Bangladesh ta tharakpat natraga Bangladesh ki Manipur da kauduna fi saba ki training fanghaning bagya pamba fongdoki masi oirabade Manipur gi nat ki fizol sing Bangladesh ta mamal tang na fanglibasi kharada oirabasu hanta hanma ngamgani haina fongdoki Koi ngasi Bangladesh tagi sigalak pasiga sarna punama sarna mateng pang bata su koi sigalak pangam bo bani adugai di koi Bangladesh ta phi gi she haraga di India di Manipur tagi shaba phi sinchina ba karbar to mina puraga akoi phang bani ada haidi akoi marak tabi leifanek hairena akoi ada di leifanek rani asigi se saju sanade sigai Manipur de putharaga akoi inba ngaktani aduna cost tu ju khatang yamna hele pricing to adu show haidi akoi sarga tanaraga asise ada Bangladesh ta ju saba yana ba kaina di Bangladesh ta punama yum da yumkham leinari ngaktani phi saba hinari ngaktani aduna di siga lang phangdaba khaktanaba aduna siga Bangladesh tagi mi laaga siga training toba natraga na Manipur tagi laaga ada takpiba adu oraga di heiraga di henna kayani price tu khatang likna phangan Chahi kharagi mamangdegi Manipur da yausang kumai ga mari leinana sana khonabagi lamda pikliba angang yauna miyamna thawai Yaurak pasi chama da chama sagat lihaina patsoi kendro gamele sapam kunjasorna fongdorakle Thasi ki tang tarete gi hauduna pangthok liba yausang kumai aseda lekai da club organization singna sports meet kaya pangthok tuna angang singbo sana khona bagi lamda pusina bohatnari basi state asigi oina yamna chakthok chaningai ne asigumba phabathabak thoram asi mahaki maikai digi thawai hakchang yauna sel gi lamda su angamba mawongda sagat lihaina Iscom news ka akhanana unaba mada MLA na fongdorakle Anauba chahi hawalakpaga iroinana Prime Minister Narendra Modi na India bu hiram kuding magta chawkhatpa awanba amapurak na buhatnari basida pikla basupik na Manipur su khwaidigi chawkhatpa state ama ohenaba Chief Minister and Birena kan hotnari basida aikoi kuding magna sagat minasi haiki Iscom ge koi chino puna maroina koi ge purlei biriba prajapuna magta Yaksang si ni suzale sang se do so far ho pogi de tek ta kai ta ba de katna chau ji thok ta de yaksang si ge roi na am da em wang ri wis tok je kre no ngasi so me ai sala pa lo sala pa si bo de tek pa kai bi yaw ta ba de katna chau ba thok ta ba de gi me apra nu si san ne am harmonic oi mom da to pa ngaman bi wa si so da khoram da ge moment no sports ki ba si yaksala pa si ma sim de physically, morally, financially, anybody, any organization, any club, any company, like me, I'm a move to once more, physically, morally, financially support I say presenting to the people of Manipur. See Manipur, the library of section good among them. Morally and physically support of you. I'm saying Himalaya Manipur say most developed state. Small state target state the pictures between the show the most developed state when with the koi punamak show the koramani si habi wish him chunga si option gi no arba kumai skilo na wish to Miyamna yausang kumai manungda sana khonabagi lamda hena thawai yawbagi top pa awonba ama handaki kumai aseda uba fangi haina Cabinet PD Minister L Susindrana fongdorakle Minister na fongdora kibada asigumba awonba amalak libasida miyamna hena mateng pangbibagi damang mahaki maikai digi thagat pa fongdorakle lamdam amage ichali che singna yawsangi thabal chongna bagi damag lambi thatuna sel karigi khahen gadori bano makhoi gi damag miyam gi mihut aikoi leire khangna chana ba mioi ama anida sel gi mateng panghanbana makhalamani aikoi na makhoi gi damag sponsor tawbiduna iche ichal singna thabal chonghan gadabane
खुराई केंद्रदा नुपी मचासिंगना थाबल चोंगबदा महाकी माइकैदगी angam baselgi mateng pangani handaki yausang kumai manung asida ngasi faubada pamdaba thodok wathok amata thokidaba si yamna laibak fabane kumai asi miyamna ingchikna asoi angam yaudana pangthok minasi haina amuka hana pauzal pirakle Imphal West ki Kabolekai de Leba Anisubab Manipur Rifles ki Geta Sentry Taba Guard Commander na Piper License nongmay na kapada mafamaduda yu label lakpa nupa ama Laikidre Police ki pau na hai thodogasi ngarang namidang pung mapal kar helakpada thokibane Laikidraba miyoy aduga punna miyoy mga Swift car amada tonglaga lakpa ni haire Nongmay kap liba Guard Commander Ningthausam Priyo Kumar Chahiyan Khaimari apokpa Laikidraba Tomcho Leifam Lilong Chazing Awang Lekay Digi Police na fakre mahak na paiba .32 gi nongmay adusu fagat kre Laibag tipa todok adu de Laikidraba miyoy adu ki maming na Lukram Monsieur Chahi Contratarate apokpa Eken Razit Kawi uripok kumandhem Lekay Digi ni haire Paugi maraktat na break amatang laujari Electric laktabana maram oiduna asabe ising panglar hybrid sa thiningai leitraba Firmson solar water heater contact number 9862669522 aikhoigi address hairangoi dung thamja karong Imphal West Ana layengi office ki thabak amadi koi bachat pada India ki konung New Delhi da laifam laitaba ki awaba koklagani Delhi airport kayam naknana lairiba Mahipalpur da Manipur miyam ki damakta laizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart Ambience Mall, DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Breaking matung na taram lokchari makatawa pau pizari Manipur Police na chatharakpa counter insurgency operation ki sarukama oina ngarang namidang wairam pung mangarom tabada khabai soida leiba special CDO unit na aina thingkrap lalhoglob KCP Noyon group ki kadarama fagat pangam kre Police tagi fangba paugi matung ina tarasuba sam rifles tagi fangba pau amagi matung ina Kangpokpi district ki manung chanalaiba T Lejang village da aina thingkrap lalhoglob amagi miyoy khara chathok chatsin tawre haiba pau fangbadegi Tarasuba sam rifles amadi special CDO unit ki apun bakangbu Nepal amana Changsen duna tibo humbagi tabak chataki hairiba duda Kangpokpi district ki T Koknam village manaki Kotlanda miyoy ama chingna ningai oiba mawongda makhong na lakpadegi kamduna security na wahang paukum chataki hairiba duda mahag adu Kangpokpi district ki leimagong mission wangdegi Poipu Chirugi machanupa Lelen Chiru Elias Nauba Chahi Kunhumdoi ni haiba khangbangam ke loinana Mahag ing kumjale singani kunitoy de loop asigi Imphal West ki lamdeng degi zen takauba magi makhada loop asida changdana chahi adu maktada Myanmar gi tamu hensinda numit nifu mangani military training fanglaba miyoy ni haiba khangki loinana faraba misag adu hauzik loop asigi lieutenant punsiba kauba magi makhada tabak tawduna loop asigi anauba gather launabagi tabak tawbaga loinana miyamdagi namhaduna sel khaiduna loop asigi fan semgatpa amasung khutlai lesson bagi tabak tawi haiba Police na khangbangam le mahaki mathakta ain gi oiba makhataba thabak laukhanaba marilenaba police station da sinare haikiri Aga aling amade Kapantuak Turel Kanaba Pandamda Self River Mesan gi matangda ngasi joint meeting ama pangthokre None district ki Longmai Bazar Community Hall da pangthokiba mifa maduda LSU gi secretary SK Zangdai amade RNSOM gi president Daijui Pau Gangmaina mayai tangbal lawduna pangthoki lenana ngasi gi mifa maduna tongan ba ware pangasu lawki nakalamaromda ngasi gi mifam aduga mari lenana Nonegi Primary Health Center the staff ki awat pa leiriba adugi matang dasu kananay na ki haire.
Manipur da haukiba pung kunmarida miyoy amata COVID positive oiba thengnakhide active case amata lekhide ngasi COVID ki sample humfutare test tauki COVID common control room dagi thadorap report ki matungina Manipur da COVID positive oikiba miyoy masing lakh ama lising kontra mapal samapal kunmari sukre fagalakpa ki chang chada marifutara nipal 10.3 lengdana leire amade lamdam asida laijada sina maram oiraga hauzik fawbada leikidaba apun mamigi masing lising ani chamanifu mapal oire Haukiba pung kunmarida India da nauna miyoy chamri nifu COVID positive oiba thengnaki lainasina maram oiraga miyoy ahum leikidre fagalakpagi chang chada marifutara nipal 10 nipal suinoda hantarakre Apunba confirm case na koti mari lakh nifu taruk lising marifu mapal chamanga tarani thoi yokre active case masing lising ahum chani marifu tara marida hengal lakre laina sina maram oiraga leikidaba apunba migi masing na lakh manga lising kontra chatret humfutara mapal sukre laina sidagi naba faduna desars tokiba apunba migi masing na koti mari lakh nifu mathoi lising yangkhai manga chamri kontra mapal yokre laina sidagi ngakthok na ba vaccine kapthokiba apunba migi masing na Koti chanikun lakh humfumari lising nifu mathoi henkre Malem gi oina COVID laichet na khwaidigi hena sohalaba laibak singi manungda USA na ahanba India na anesubada amade France na humsubada leire awanopok state singi oina Assam na ahanba Mizoram na anesuba amade Manipur na ahumsubada leire Yausang kumay kamari lainana Manipur gi tongan mafam singda club organization singna Yausang Sports Meets pangthok na bagum Bisnupur district ki manung chanalaiba kakyai awang lekai gi piklaba lambida KYWC kakwai Youth Welfare Club na sintuna Mitau tambagi chatnabi na thaiduna hagulakliba angang singbo sana khotnabagi lamda henamai on sintuna Yausang Sports Meet pangthokki Hauzik sanabagi pau lobirase All Manipur Working Journalists Union Sinduna Jahi Kudingi Yausang Kumay Manungda Sana Konabagi Event Sing Pangthokuna Lakpa Journalist Sports Meet Jahiyasigi Thasigi Taretagi Hauraga Chatarakpagi ngasi marini chanba namit asida Luwang Pokpa Cricket Ground Luwang Sangpam da Sanakiba Cricket ki final match ta Impact TV na Sangai Express po maiti bapiduna winner oikre Cricket match asida punna fam mangana saruk yaraga chatharakibada Sangai Express na quarter final match ta pokna fambu maiti bapiram laga semi final changlaki semi final match ta ISTV bu maiti bapiduna final changlakibane Impact TV na semi final stage ta Media Unified bu maiti bapiram duna final changlakibane Chatharakliba mid asigi hayeng aroy banamitta artificial turf ground lamlongda football match sanaraba matung winner amade runners ta Trophy amade selgi manapi badanatana mid asigi overall team champion amade runners ki trophy amade selgi manapi dana pukning thawat lagani Kanglaipak Students Association Sinduna Jaliba Thasi ki taruk tegi hauduna chatharakliba Taranithoi Suba Kanglai Mega Sports Festival gi ngasi Mapal Kangjai Pungda Sanakiba Under 17 Boys Inter-District Kanglaipak Football Trophy gi ngasi Sanakiba semi-final match ta IWDF na DSA Churachandpur bo goal taruk manga da maiti bapiduna final chankre match asigi apiba minute loiba fawbada goal amamam chanaduna draw oiki Kick from penalty mark ta IWDF na goal manga amade DSA Churachandpur na goal mari chanki Inter Students Organization Invitational Football Trophy gi Sanakiba semi-final match ta KSA mai paktuna final chankre Mega Sports Festival asigi sarukama oiriba kang masanagi ngasi Gopaldev Kangsang Yai School da Sanakiba final match ta KKCO Kaisamthongna CRC Kundrak Pambu Panzel Tara Mapal Tara Tarukta Maiti Bapikre Singzamai Kangsang da Sanakiba third place match ta Iraima Kangkut Pisumna Teka Kangkut Pilsum Oinam Lekaibo Panzel Kontra Kunhumdoida Maiti Bapikre
Tera Lokrapum Laikai de Labat, Nainasang Club Nasinduna, Mamang Chahi Singda, Chataduna Lakpagum, Handak Chahigasu, Yausang Sports Cum Cultural Meet Mapungfana Chatari, Lamzel, Football Karom, Che Samadi Atay Natyoiba Item Kayada, Nupanupin Singna Atoy Ahin Tanaki, Nasisu, Machin Manau Koba, Loop Amana Sponsor Tauduna, War on Drugs Ki Matangda, Painting Competition Namasu Pangtoki, Pending competition asigi matangda Machin Manawgi President K.H. Kogendrana Tungi Mirol Kana Baikoi Puna Nisagi Mayokta Minarasi Haiki Lenana Loop Asina Nisagi Mayokta Poster Camping Amadi Painting competition na Chingba Thoram Kaya Manipurgi Mafam Kaya da Pangtok to Nalakli Haiki. Kumsi Sahini Yakshan Kumbai Lakma Asida Yaka Mongon Pijari Manipur Society Asida Drug na Mahalapa Asidi Yenga Hairaga Akweda Drug na Patabasiki, Masasin, Apoy Hogalani Bagang, Sidada, Drug Saba, Amusumasi, Drug Sidinabasi, Lani Sidabasi, Pate, Maduda, upon Momang Chide Horaga, Manipurita Papi, Lady Mamam Singasida, Yausang Manu Asida, upon the Penticum Sanasi, Tatajakari. Ngasi Yausang Jahi. Kumjali Singani Kunhumdoigi, Marini Chanbanamita, Imphal Iski, Brahmapur Lalzi Lakpa, Leikaige, Brahmapur Social Club, BS Nastenduna Chatarakpa, Yankai Taret Suba, Yausang Sports Meet Ki Manung Chana, Mau Amasung Laisabi Singe, Football Match Pangtokre, Football Match Si, Jahi Kudingi, BSC Sports Organizing Committee na Pangtok to Nalakpani Haire. Ngasigi Football Match Adu, Maugi Team na Laisabi Timbo, Panzel, Mari Ahumda, Mighty Bapiki. Ngasi oiba ay ngasagi pau pizare. Ngasi Manipur da khwaidigi sabagi chang asi degree Celsius kunipal dasmik mga oiki. Khwaidigi ingbagi chang na degree Celsius tarahumdoi dasmik mari oiki. Nungsi tayawba ising maligi chang ayukta chada humputaruk amade nungtildana chada kuntrahumdoi oiki. Nungzugi chang millimeter suino oiki. Loy silakpada maruba pausing amukahana pizare. Miyamna ising gi awaba mayok naringay matamda ising puba tanker singna mamal hen lawduna miyamda awaba pibiganu haina PHED Minister El Susindra Napil tawrakli. Manipur lainga na paikhalakpa tabag tawrang gi mayokta ngasi Kuki NP Manipur gi medyang makada Manipur gi kuki punam na kundaba mafam singda paksana rally pangtokre. Rally chatpat tingna bahot na bada Kangpokpida irang tokre kongjangloy singna nung natharakpada Kangpokpi ki SP yaw na police personnel tara asok apan ng kre. Amasung Bangladesh ta Maitay Gate nat ki fee puthokpa ngamnaba Bangladesh ta kundariba Maitay singda training fanghanaba Manipur laingak na sinbinaba MYF Bangladesh na fongdorakli. Ngasigyo na sandok jaba Manipuri IS News matanga sida loisinjare mideng tabiri basing bamukana kurumjare.